Arambay Tianggol na thakiba matam ngasi sure. State asigi legislature sing na chapchaba phireb ama lawbaga loinan na Arambay Tianggol 18 na thamkiba demand sing adu center da taksin gadabani loinan na numit 15 gi manungda thabak to onthoroktrabade miyamga loinan na khongjang changsin gadabani haina legislature sing bu kauduna wasak lawkhibada thakiba numit 15 gi matam adu ngasi suraga ne Hauzik fawbada center na masak thokpa thabak amata paikhalaktriba maramna makha tana kari khongjang lakadage haiba achauba wahang oire Online exam की demand MTU दसु महाइरोई सिंह हौरख्रे exam थाखिद्रे Manipur da haukiba numit kharani asida state asigi tongan ba college amade university gi mahiroi sing hauraktu makoi gi semester examination adu online gi khuthang da oina pangthokna ba akan ba ihaw ama lakliba sigi saruk ama oina tagyal da leiba Manipur Technical University MTU gi mahiroi sing nasu khongjang changsan khre ngarang dagi haugada ba semester ani gi examination mahiroi sing na thakidre Manipur da haukiba me ahum dagi hauraga thogliba irang asida maitai amadi kuki mahiroi sing da chap mana ba chaitheng fangliba nei masida kuki mahiroi singi na online exam pangthoklaga atai mahiroi singi na offline da pangthokane haidi basi yaning di haiduna ngaranga yukpung mapan lom ta badagi university asigi mahiroi singna A block ta khongjang sanction khibane loina na ngarang dagi haugadori ba han ba masung ahum suba semester gi exam sing yaithokre khongjang atu da saruk yakhiba mahiroi amana paukse asida phongdorok pagi matungin na university na pangthokna ba siliba examination asida ayet pa apan ba piba laite adubu kuki mahiroi sing na online mode ta exam thahallaga maitai mahiroi sing buna offline da thangani haiba manada ba midyeng ase yaba ngamloi karigumba kuki singi oine exam ase online mode ta pangthokpa taraga de atai atopa mahiroi singi oina su online mode natraga assignment mode ta pangthokadavane asigumba chan miran naiba thawong ase makhata na tawbigano mahiroi sing asina pamliba wafam haiba de sab manaba mode exam pangthokpa hairiba se yadaba taraga de makha taba examination sing amata saruk yaroi loina na numit khudingi university asida laklaga khongjang changsin gani haire panba yabadi university asigi ahan ba masung ahum suba semester gi examination ase ngarang dagi hauna ba thaurang tauramba ne tampaki mahiroi singi oina university asida center adumak oiraga Churachandpur amasung Kangpok pidasu center amam hangduna kuki mahiroi sing na online mota thana na ba thaurang tauramba ne adubu ngarang gi oina di semester animaki exam pangthokidre loina tha asigi taraga humdoidage university asigi manga suba amade taret suba semester gi examination sing pangthokna ba notification mangjong na thokiba laikhrwade